Minister Yumnam KHEMCHAND JIRIBAM da thungbaga loinana mar paite thado amadi IDPs sing yauna district asida leiriba tongan ba community singa unaduna wari sanakre Lisingani kunhumdoigi May ahumdagi thoglakliba irangi matungda by road ta ihan hanba oina JIRIBAM da chatkiba CM KHEMCHAND na nungtilpung anirom tarakpa matamda JIRIBAM gi Lengang Pokpi Police Outpost te hek yorakpada JIRIBAM gi Deputy Commissioner Krishna Kumar SP Prakhar Pandey amadi atai makok thongba official kayana taramna okhi tungda ningsing khulda leiriba 50 bedded hospital gi phibam su yengsin baga loinana hospital asigi doctor amadi staff singi quarter semzin ba hauragani haina minister na thajaba su piramkhi tungda JIRIBAM gi New Alipur da leiba community hall da district aduda khundari ba tongan ba community singapuna wari sanabagi mifam amasu pangthokhi Mifam aduda minister na JIRIBAM asi tongan ba community kayana khundaba district amani ngasi Meitei IDP Mar Paite Thado Bengali Muslim Bengali Hindu Khasi Bisnupriya Rongmai amadi tongan ba community sing punna phaminaba asina JIRIBAM gi miyamna mahusagumna ingchikpa purakpa pamli haikhi Tha ani khaktangai balenga asna relief camp te leiriba IDPs singbu mayum da hanjil hannaba amadi mahausa gi fibam da hanjil hannaba akan ba mong da hotnari haiba wafam CM na thamki Amaram da tinkiba miya maduna district adu corruption hantha hannaba Borai Khal Sabughat Babu Khal gi lambi sembinaba amadi IDP singbu mayum da hanjinba yanaba hotnabiu haiba wakat kaya CM da pukhatki Thauramadi saruk yakiba Mar community gi miyoyamana minister gi khongchat asi taramna oi loinana Manipur da peace hanjilaknaba community singi marakta thajaba hengathanba mathau tai hairakli minister KHEMCHAND gi JIRIBAM khongchat asida MLA Dr Sapam Ranjan Tongbram Robindro Kongkham Robindro Sapam Kunjukishore L Rameshwar Nurul Hassan Sanasam Premchandra amasung Asabuddin su loinari Khongchat asida Home gi Commissioner and Ashok Kumar, PWD gi Chief Engineer Yauna, BJP gi State President A Sardasu Sarukyari. Amaram da JIRIBAM gi thabak thoram sing loiraba matung hayang Assam gi Silchar da chatuna Assam election gamari lenana pangthokpa BJP gi election campaign dasu Chief Minister na Saruk yagani hairi. Mas ini, nasib siapa jangan kenapa bapak jadi tertarik? Karena jangan lupa sini, jadi pak dokter sini, staff saya, sama di media friends. Terima New Alipur downstream na nasi Honorable CM dengan kacamata Sri KHEMCHAND Singh berlaku hari bagian mata Within 15 days, I told you how interesting I am. Minimum thuna wa aduga. Higher for kudiba. Loina wa pangingu nagteri. Adu mapam matam. Thabo kasho wa isidi. Thawla su badu tender process na tha duksan ba bayan nahi thuna. Ekdam agar aduga ay laapre loina higher lamjada hori. Nauna hanjala krawa bukham sigi manakta lambi masa school nungai tawa water supply ching awal palega unlakto इसी सुधाई करो वहाँ पे ऑलरेडी एक स्कीम आ चुका है जो प्लीज कंसर्न टू दी कमिश्नर ठीक है ना तो सबसे रिक्वायरमेंट लेके सबकी मदद कर देना As far as possible, I trust and hope that peace will prevail later on. But in this situation, the hill tribes and Britain all have gathered here together to have a peace committee. We have to regard the field of human rights.